Manipur da thokliba irang asiga mari lenana former chief minister Nongthumam Biren gi khonjel ni haiba audio clip ama paktaknana sandora khiba dugi forensic investigation loshin khibaga loinana center na athuba matamda Supreme Court ta langkhatlaga ni haina hairi. The wiki report amana hai madudi report ado forensic science laboratory CFSL na sil tawraga Supreme Court ta langkhatnaba semba saba loire haina hairi. Cookie Organization for Human Rights Trust kuhunna Supreme Court ta thangalakhiba plea asigi hearing da center amasung state lainga ki council singna thamlakpa wafam sing munna tarba matungda Chief Justice of India Sanjeev Kumar gi base aduna hearing adu lakliba me gi tang manga dagi hauraga chayol du da chathana ba khangankhre. CFSL gi report asi Solicitor General Tushar Mehta na file tawrakadabani adubu mahak hojik leitabana maram oiraga hearing gi matam khara sangdopina ba hain appeal tawrakli. Case asi da kohor gi maikaida lebliba advocate Prashant Bhushan na hai madudi court na SIT ama semlaga thigatpina ba takhinba laikhrabani. Prashant Bhushan na phongdopagi matung inna audio clip leak oirakpagi case asi yamna hakchina lobam thoi haina thamlakli. Prashant Bhushan na makhata na hai madudi trulet amagi matung inna audio clip adu da yauriba khonjel adu Nongthomam Biren gi oiramba yai haibasi chada maudra humdoi gi changda chumle haina confirm tawba laikhrabani. CFSL gi report tagi di trulet gi report na hena reliable oi haina mahakna phongdopa laikhrabani.